Lakhipuronline puthokchaba September gi tang ani thangjang numit ki Khomjinba Pao tabirase. Ahanbada maruoiba Pao. Bharatna numit ki maramda thijinge doriba observatory Aditya L1 ngase ayuki pung 13 minute yankhai tabada Sri Harikota dagi thagalagani. Kasar Lakhipur subdivision na konma mafam amadagi rupa crore 8 romgi oigadaba nisagi potlamsing police na phagatkhre. Hauzik thokliba kanglup ki rang asiga mari leinana makalna konjang lekai mifam ama kaure. Rajya asida thengnariba tongan ba maigi khudong sadaba kaya mayoknariba sigi matangda signature campaign hodokre. Chahi amagi manungda dengue gi vaccine puthoknanaba siramna semsari. Thabum ama chupna chathagadaba irabor ningsing thorom hodokre amasung kalen thagi chinjak oina thabigi kanaba. Hauzik mapungoiba Pao tabirase. Bharat ki ihan hanba oina numit ki maramda thijinga doriba observatory Aditya L1 ngasi ayuki pung 13 minute yankhai tabada Andhra Pradesh ki Sri Harikota da leiba Satish Dhawan Space Center dagi thagatlagani. Subna numit chamaga kunmanga nigi khongchat chatlaba matung prithibhi dagi kilometer lakh 15 thapna leiba mafam da leiduna numit ki maramda thijingani. Prithibhi amadi numit ki marakta leiba Lagrange point 1 da chahi mangarom chupna leinabagi pandam thamliba Aditya L1 Space Center ki launch pad ta countdown hokre. L1 point asida numit amasung prithibhi ki chingsinabagi sakti na maram oiraga mafam asida spacecraft amana matam kuina tauduna leibangami hairi. Ngasigi Aditya L1 mission asigi live telecast ISRO na makhoi gi website, Facebook amasung YouTube channel sing da utkani. Kasar police na nisagi oiba potlam singi mathakta chatharakiba khongjangi saruk ama oina police na aronba pau phangbadagi Kasar Lakhipur subdivision ki manung chanbada Labok part 4 da leiba nupi amagi yumdagi thihumbagi thabak chathabada heroine ni haina chingnaba yamkhraba nisagi oiba potlam sing phagatkhre. Hiramasiga mari leinana police na Mina Kumari Sharma kobi nupi ama phajankhre. Ngarang irai numita pangthokiba paumi singa unaba mada additional SP headquarters Subrato Sen hai sabon kep chama ki manungda chawrakna kg amaga gram chatruka marfurom oigadaba nisagi polam singa siphangna ki bani masigi kaithelda mamal lupa crore 8 rom oigani hairi. Hiramasigi matangda nupi asida wahang pahong chathari haina Silchar dagi Ajit Das ki pau amada phongdorakle. Jito অভিযান অব্যাহত আছে আৰু যোৱাকালি আমি এটা খবৰ পাইছিলোঁ যে এটা বুজন সংখ্যক ড্ৰাগছ আমাৰ কাছৰৰ মাজেদি ইয়াৰ মাজেদি পাৰ হ'ব বুলি আৰু সেই অভিযান কালত মীনা কুমাৰী শৰ্মা তেখেতৰ বয়স 34 বছৰ তেখেতৰ ঘৰ লাবক পাৰ্ট 4 তাত তেওঁৰ হাউচ চাৰ্জ কৰা হৈছিলে আৰু তাত 58টা সাবুনৰ বক্স য'ত হিৰোইন আছিলে সেইখিনি জব্দ কৰা হৈছিলে আৰু তেখেতৰ ঘৰ হাউচ চাৰ্জ কৰাৰ পিছত আৰু কেইবাটা স্থানত আমাৰ ড্ৰাগছ বিৰোধী অভিযান চলিছিলে আৰু এতিয়ালৈকে আমাৰ 100টা সাবুনৰ কেছ হিৰোইনৰ সাবুনৰ কেছ এতিয়ালৈকে আমি জব্দ কৰিবলৈ সক্ষম হৈছোঁ তাৰ পৰিমাণ 1 কিলো 680 গ্ৰাম যিখিনি বজাৰ মূল্য প্ৰায় 7 কোটি টকাৰ বেছি হ'ব সেইখিনি ড্ৰাগছ আমি এতিয়ালৈকে সিজ কৰিবলৈ সক্ষম হৈছোঁ আৰু এই অভিযান এতিয়া অব্যাহত আছে আৰু এটো শেষ হলে টোটাল আমি কিমানখিনি জব্দ কৰিবলৈ সক্ষম হ'ম আপোনালোকক সবিশেষ আৰু জনাম। কেইজনে এজন মহিলা এগৰাকী এৰেষ্ট হৈছে তেখেতৰ নাম হ'ল মীনা কুমাৰী শৰ্মা তেখেতৰ বয়স 34 বছৰ ঘৰ লাবক পাৰ্ট 4 লখিপুৰ পিএছএল অন্তৰ্গত। Hauzik Manipur da thokliba mitei amasung kuki gi lanasi haukiba megi tang ahumdagi leptana chatharakpana ngasi phawba lanasi lepa leitre thamari mapung pharakla phawba Manipur lengak amadi kendra gi lengakna santai nabinaba honabidaba asina ngasisu lepa leitana thawaina pontha oiri hairaduna Manipuri kanbalup makalna hayeng September gi tang ahum nongmaijing numit ki nungthil pung ahum tabada Manipuri guest house Kasar Konjang lekaida mifama makauri hairiba mifama sida makal gi member organization sing amadi special invitee sing saruk yabiduna mapung phanbiu haina nolukna ningsinglakli mifamna hojik thokliba kanglup ki ranga sida makalna kari mateng pangba loinana taragi chaisu haiba lupasigi maroi pa pandam gi matangda khanagani haina makal gi convener Seram Herajina khangalakli
Manipuri Sahitya Parishad Assam Hojai District Committee ki Potharaba Vice President B Bindumadhab Sharma ngarang September gi tang ama irai numit ki ayukta taibangpal thadoktuna lairam lenda tinkhre Lanka gi Baluhandal khungangdagi lekhitraba aiga asi meitei khunai asigi tamak thabak thorom kayada ninganaba leitana mangzil thaduna lakhibani mahagna khanghodana lekhidaba si khunai asigi menkat pangamlaroidaba mangjaba amane Manipuri Sahitya Parishad Hojai District Committee gi luchingba singna lekhidrabagi yumda ngarang chattuna aroiba bidai pikhi lekhidaba matamda mahaki chahi 63 sukre Lakhipuronline channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu Rajya asida miyamna thengnariba toina load shedding oibana chingba leiriba maigi khudongchadaba kaya asi mayoknanabagi matangda All Assam Electricity Consumers Association na hiramasigi matangda waroisinama poraknanaba ngarang signature campaign chathaba hokre Association asigi Kasar District Coordination Committee na Silchar Panpoti da leiba APDCL office mamangda pangthokiba thoromaduda Sadhanpur kaista Atunu Potacharji Nikhil Pal Odima Muzumdar Komol Chakraborti na chingba miyoi singna saruk yakhe khongjang asina signature lak manga khomgatuna Assam gi CM da wakat cherol pisingadawri thoroma singarang Silchar da tanatana Guwahati Nolbari Dhubri Gwalpara Tezpur Mongoldoi Lakhipur Karimganj amadi Hailakandi na chingba mafam singda su pangthoki hairi Laibak asigi mafam da hengalagliba dengue lainagi awaba sikoknanabagi damak dengue gi vaccine puthoknanaba semsare Covishield vaccine puthokiba Serum Institute of India na athuba matamda dengue gi vaccine puthoroklagani wafam asigi matangda institute asigi chairman Cyrus Puniwala na hai chahi amagi manungda malaria amadi dengue gi vaccine puthoroklagani haina mahakna phongdokhe Aikogi solar system asigi manungda leiriba khwaidagi chawraba planet Jupiter da chawkhraba sunrangi posak amana thengaibagi thodok ama space.com na paudam khre thodok atu aikoina leiriba prithvi asigi changda chawba posak amana August ki tang 18 da Jupiter da thomjin khebani hairi thodok atuna Jupiter gi leimaida karisu amang ata thogan khidre hairi prithvi dagi saruk chahum hena chawba Jupiter da thomjin khibadu leingoi marik amana football gi mamaida thengba gumani haina pawaduna makhatari Protection and Preservation Committee Manipur PPCM gi meeting makhada lamyanba irabot ningsing thorom Observation Committee lintok na sinduna thabum ama lamyanba irabot ningsing thorom pangthoknana bagi damakta wahengbam leikai da leiba PPCM gi office da achamba thorom ama pangthoktuna hodokre hodokpagi thorom aduda PPCM gi convener Phairoizam Nandoluang lamyanba irabot ningsing thorom Observation Committee lintok ki convener KH Gopen Luang co-convener sing Ke thoiba mitei wai khomba amadi L Syam Khumanna mayai tangbal da phamke lamyan ba irabot ki photo da PPCM ki convener Phairoizam Nandoluang na luchinglaga haikat lekat tamduna thoromadu hodokhe thoromasida PPCM ki advisor Longjam Memchobi amadi atei maru ba miyoi kaya su sarujaki lamyan ba irabot ki ningsing thorom thabum mama chukna pangthokadaba sigi ngarang hodokpagi thoromda PPCM ki convener Phairoizam Nandoluang na phongdokkibada September tha si lamyan ba hizam irabot ki punsi amadi mahakna miyam gi damak changsin kiba khongjang ga bari leinaba numit mayam ama yauri adubu mayamna September gi tang 18 irabot na pungdongbam gi thodok underground ta kiba September gi 13 irabot na leikidaba numit amadi September gi 13 irabot na taibang phawro kiba numit Hairiba numit sing asi khaktada mapung oina adumak uduna leiri maramaduna irabot ki punsi amadi miyam gi damakta tawkiba thabak sing adugi manungda September tha manungda thokiba maroiba thodok sing amadi oikiba phibam sing adusu munna thidoktuna nohona na neinaminarabadi irabot ki magunbu hena miyamna uba phangani haike handak chahi gi lamyan ba irabot ki ningsing thoromasi aduki matik maru oigani maramdi lamyan ba irabot na MLA oina miyam gi damakta mirot oikiba habidi MLA tokiba irabot na lomi singi yaifanaba amadi lamdam asida pothok chathok hengat anaba honaram kiba aduga hojikna lomi singna chingkhong chingyada lowba changba yadaba lomi singi hakchangdagi I lapukta tarakpa asina chingba phongdoki haina Okram Dilip Mitei Convener Publicity Lintok ki cherol amata makhataragle Kalen thagi chinjak oina thabigi kanaba
Thabi haibasi ayama matamda phanglabassu kalen thagi chinjak oina launai. Thabi chaban hakchang inghalli chaba tumhalli hakchang sengdokhali akhang ahi singi mot patungina thabi maku khokloidabani ningthina chamthoktuna sijinagadabani haire. Thabi chabana amangba jaikhat hande hakchang da acidity nungsit kaba phali thabi chabana chakhawgi anaba kaya phanbata mateng pangi haire. Nungairaba pau khu tang chikpa nerve ki anaba khwang janglin gi anaba brain amadi bp stroke oiruba singi anaba kayabo digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana hakchangi cell amadi vital organ singbu mathau ningthina pangthok handuna e tongta leiramba amot pasing sengdok pangamali amasung kidney liver heart amadi brain gi mapangal kankat handuna hakchang phana thambangamali magnetology scanning therapy asigi kanaba lobiu nasimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawba layeng jare chief consultant Dr. M. Santikumar Singha, lifestyle medicine consultant, Harvard School of Medicine, USA certified, mobile number 9435070286. Aigi ming binodini kawe. Aigi makhong se problem oidana makhong se pomaga makhugi tang sida hana hore anaba se hanbe yorapase. Dagi sir jing badagi mari mangani se jing bada aigi masa se kyam jamna phai habdo ikhangi. Aigi ming se baton hakchang se jamna nungai tabadagi mapan na jana layeng jarure khwang nabadagi amso khong nabadagi ado holoida phagi sar phangnabadagi sar imphumda treatment sojabadagi loina nungai ja phungjare amasung e bike to masu khong haipangam khite hojikti jamna free da hage changamjare Aigi khong se chahi taraga taruna dana isim chatwa jada badagi awabo oina doctor punamakta layeng modagi phabangam da badagi Santikumar di doctor siga jeng badagi agi khong je nungai ge awabo mi malai ma kawi balar bondagi ni aigi khwang kuru se pire narakpa se jar guwahati kaida loi jeng re phabangam de Dr. Santikumar gi siga changakna jeng badagi naramba khwang punamak khare Aroibada maroiba pau amukhanna Bharatna numit ki maramda thijinge doriba observatory Aditya L1 ngase yuki pung 13 minute yankhei tabada Sri Harikota dagi thagalagani Kasar Lakhipur subdivision na konma mafam amadagi rupa crore 8 rongi oigadaba nisagi polam sing police na phagat kre hauzik thokliba kangluk ki rang asiga mari leinana makalna konjang lekaida mifam ama kaure Raja sida thengnariba tongan ba maigi kudong sadaba kaya mayok nariba sigi matangda signature campaign hodokre chahi amagi manungda dengue gi vaccine puthoknanaba siramna semsari thabum ama chupna chathagadaba irabor ningsing thorom hodokre amasung kalen thagi chinjak oina thabigi kanaba Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare